ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯔꯣꯃꯥꯟꯁꯀꯤ ꯁ꯭ꯀꯤꯜ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯣ ꯇꯧꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯔꯣꯃꯥꯟꯁꯀꯤ ꯍꯩꯖ ꯁꯤꯡꯖꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅꯣꯝꯇ ꯎꯠꯅꯤꯡꯈ꯭ꯔꯦꯗ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ FBꯗ ꯈꯪꯅꯕꯁꯦ FBꯗ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯁꯦ ꯆꯨꯝꯖꯥꯠꯂꯣ? ꯐꯦꯁꯕꯨꯛꯇ ꯈꯪꯅꯕꯁꯤꯡꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯀꯥꯏꯅꯒꯟꯕꯅꯤ꯫ ꯁꯤꯃꯗꯤ ꯌꯥꯝ ꯆꯨꯝꯕꯅꯤꯀꯣ, ꯊꯥꯖꯗ ꯇꯧꯅꯨ꯫ ꯍꯥꯏꯕ ꯏꯟꯗꯦ, ꯃꯤ ꯎꯁꯤꯠꯇꯦꯅ ꯕ꯭ꯂꯣꯛ ꯊꯝꯕꯤꯈ꯭ꯔꯦ꯫ ꯑꯩꯁꯤꯕꯨ ꯌꯥꯝ ꯂꯝ ꯍꯦꯜꯂꯕ꯭ꯔꯕ? ꯀꯩꯒꯤꯅꯣꯕ ꯅꯪ ꯑꯩꯉꯣꯟꯗ ꯕ꯭ꯂꯣꯛꯀ ꯊꯝꯃꯤꯗꯣ? ꯍꯥꯡꯉꯣ, ꯕ꯭ꯂꯣꯛ ꯍꯥꯡꯉꯣꯀꯣ ꯅꯪ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯌꯥ ꯐꯔꯣꯏꯍꯦ꯫ ꯕ꯭ꯂꯣꯛ ꯌꯥꯝ ꯊꯨꯅ ꯍꯥꯡꯉꯣ꯫ ꯀꯅꯥ ꯀꯅꯥ ꯑꯍꯤꯡꯕ ꯌꯥꯎꯔꯤꯒꯦ? ꯀꯅꯥ ꯀꯅꯥ ꯇꯨꯝꯅꯗ꯭ꯔꯤꯒꯦ ꯑꯍꯤꯡꯁꯤꯕꯣ? ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯩꯗꯤ ꯄꯨꯡ ꯄꯨꯡꯒꯩ ꯁꯦꯠꯊ ꯂꯩꯔꯕꯣ? ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯃꯀꯨ ꯑꯣ ꯂꯩꯔꯦ꯫ ꯃꯌꯥꯝ ꯈꯨꯕꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣꯏꯁꯦ꯫ ꯀꯃꯦꯟ ꯅꯨꯡꯃꯦꯟꯁꯨ ꯈꯔ ꯄꯤꯅꯁꯦꯕ꯫ ꯃꯌꯥꯝꯒꯤ ꯈꯨꯕꯤꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯒꯅꯣꯕ꯫ ꯑꯩꯅꯗ ꯀꯃꯦꯟ ꯄꯤ, ꯑꯩꯅꯗ ꯂꯥꯏꯛ ꯇꯧꯏ, ꯅꯣꯏꯁꯨ ꯈꯔ ꯄꯤꯔꯛꯎ ꯀꯩꯅꯣ꯫ ꯋꯥꯈꯜ ꯈꯟꯕꯁꯦ ꯌꯥꯝ ꯋꯥꯔꯝꯃꯦ, ꯑꯩ ꯇꯣꯛꯑꯦ ꯋꯥꯈꯜ ꯈꯟꯕ꯫ ꯋꯥꯈꯜ ꯈꯟꯕꯁꯦ ꯀꯣꯛꯀ ꯌꯥꯝ ꯁꯥꯕꯅꯤꯀꯣ, ꯕꯪ ꯕꯪ ꯁꯥꯕꯅꯤ, ꯁꯝꯒ ꯀꯦꯟꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯨꯅꯨꯀꯣ, ꯈꯤꯇꯪ ꯈꯤꯇꯪ ꯈꯜꯂꯣꯕ, ꯋꯥꯗꯅꯕ꯫ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ? ꯋꯥ ꯈꯔ ꯉꯥꯡꯉꯨ ꯀꯩꯅꯣ? ꯑꯩ ꯏꯊꯟꯇ ꯁꯨꯝ ꯉꯥꯡꯉꯨ ꯍꯥꯏꯔꯣ? ꯀꯩꯅꯣ ꯈꯪꯗꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩ ꯍꯥꯏꯕ ꯉꯁꯥꯏꯗꯒꯤ꯫ ꯑꯩꯗꯤ ꯑꯣꯏꯖꯕ ꯊꯤꯕꯒꯤ ꯃꯇꯥꯡꯗꯤ ꯍꯨꯔꯦꯝ ꯁꯨꯜꯇꯥꯟꯒꯤ ꯅꯦꯆꯔ ꯑꯣꯟꯗꯔꯕꯅꯤ꯫ ꯍꯨꯔꯦꯝ ꯁꯨꯜꯇꯥꯟ ꯍꯥꯏꯁꯦ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯣ? ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯣ? ꯃꯥꯅꯅꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯅꯕ, ꯑꯗꯒꯤ ꯅꯤꯡꯊꯧꯗꯣ ꯃꯥꯅ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯣ, ꯃꯥꯒꯤ ꯅꯦꯆꯔꯗꯣ, ꯑꯣꯏꯖꯕ ꯌꯥꯝ ꯊꯤꯕꯗꯣ, ꯑꯗꯨꯅꯤꯗ ꯍꯥꯏꯔꯤꯁꯦ꯫ ꯑꯣꯏꯖꯕ ꯌꯥꯝ ꯊꯤꯕꯁꯨ ꯐꯠꯇꯦꯀꯣ꯫ ꯍꯦꯄꯤ ꯕꯔꯊꯗꯦ ꯊꯦꯝꯕꯤ, ꯑꯗꯣ ꯑꯩꯒꯤ ꯄꯣꯠꯇꯣ ꯈꯔ ꯊꯨꯅ ꯊꯤꯜꯂꯛꯑꯣ꯫ ꯋꯤꯁ ꯈꯨꯄꯤꯐꯧꯗꯤ ꯌꯥꯏꯍꯦ, ꯁꯨꯃꯥꯏꯅ ꯇꯧꯗꯧꯅꯤ, ꯄꯣꯠ ꯂꯧꯈ꯭ꯔꯒ ꯄꯤꯔꯛꯀꯅꯤ ꯈꯪꯗ꯭ꯔꯗꯤ꯫ ꯕꯔꯊꯗꯦ ꯋꯤꯁ ꯄꯤꯕꯅꯤꯅ ꯃꯦꯁꯦꯖꯇ ꯌꯦꯡꯅꯤꯗꯅ, ꯑꯗꯨꯅ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯇꯞꯁꯟꯕ, ꯑꯗꯨꯝ ꯏꯀꯥꯏ ꯈꯪꯗꯦ ꯄꯤꯔꯛꯑꯗꯕꯅꯤ꯫ ꯌꯥꯝ ꯄꯣꯡꯒꯅꯨꯀꯣ, ꯅꯤꯡꯊꯧ ꯐꯥꯎ ꯃꯩꯇꯥꯟ ꯋꯥꯠꯂꯦ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯂꯩꯕꯅꯤꯀꯣ, ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯌꯥꯝ ꯄꯣꯡꯊꯣꯛꯀꯅꯨ, ꯌꯥꯝ ꯆꯥꯎꯊꯣꯛꯀꯅꯨꯀꯣ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯍꯦꯜꯂꯦ, ꯂꯩꯕꯥꯛꯁꯤꯒꯤ ꯃꯌꯥꯝꯒꯤ ꯃꯄꯨꯅꯦꯅ ꯂꯩꯔꯤꯅꯦ, ꯃꯥꯕꯨꯛꯇ ꯃꯩꯇꯥꯟ ꯋꯥꯠꯂꯦ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯂꯩꯕꯅꯤꯀꯣ, ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯣ, ꯌꯥꯝ ꯄꯣꯡꯒꯅꯨ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯀꯣ꯫ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯄꯥꯝꯖꯩ ꯑꯊꯨꯕꯒꯤꯅꯤ, ꯑꯩꯅ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯄꯗ ꯊꯣꯡ ꯍꯥꯡꯕꯤꯅꯕ ꯂꯩꯇꯕꯒꯤꯅꯤ꯫ ꯆꯨꯝꯗꯣꯏꯅꯤꯀꯣ ꯁꯦ꯫ ꯃꯥꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯊꯤꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯌꯨꯒ ꯉꯥꯎꯔ ꯊꯦꯡꯅ ꯍꯜꯂꯛꯄꯗꯅꯦ ꯊꯣꯡ ꯍꯥꯡꯕꯤꯅꯕ ꯂꯩꯇꯕꯩꯅꯤ꯫ ꯅꯨꯄꯤꯗꯣ ꯊꯤꯖꯤꯜꯂꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯦꯔꯥ ꯉꯟꯅ ꯍꯜꯂꯛꯀꯦꯔꯥ, ꯍꯜꯂꯛꯑꯒ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯔꯅꯤꯗꯅ, ꯑꯗꯨꯒꯤꯅꯤꯗ꯫ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯣꯡ ꯂꯣꯟꯖꯤꯜꯂ ꯂꯩꯔꯕꯁꯨ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯦꯛꯑ ꯂꯩꯔꯝꯃꯅꯤꯗꯣ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯀꯩꯅꯣ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯃꯤ, ꯃꯊꯥ ꯁꯥꯏꯗ꯫ ꯑꯁ ꯇꯥꯟꯖꯥꯁꯤꯗ ꯅꯦꯠ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ, ꯇꯟꯈ꯭ꯔꯦ ꯑꯋꯣꯏꯕ꯫ ꯅꯨꯡꯁꯤꯅꯕꯒ ꯂꯣꯏ ꯀꯥꯏꯅ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯤ ꯏꯆꯤꯛ ꯆꯤꯛꯏꯗ, ꯑꯩꯅ ꯃꯔꯣꯜ ꯑꯃ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ꯫ ꯇꯨꯝꯅꯔꯣ ꯇꯨꯝꯅꯔꯣ ꯅꯨꯡꯉꯥꯏꯅ, ꯑꯩꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯇꯣꯛꯂꯨꯒꯦ꯫ ꯑꯍꯤꯡꯅꯦꯅ ꯇꯨꯝꯕꯁꯨ ꯌꯥꯗꯦ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯅꯣꯏꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯇꯨꯝꯃꯝꯃꯅꯤꯅꯦ, ꯇꯨꯝꯃꯨ ꯇꯨꯝꯃꯨ, ꯃꯪꯒꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯪꯉꯣ꯫ ꯑꯩꯗꯤꯅꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯉꯨꯔꯒꯦ꯫ ꯅꯨꯡꯁꯤꯌꯦꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ, ꯁꯥꯎꯕ ꯁꯥꯎꯕ ꯀꯩꯅꯣ? ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩ ꯋꯥꯈꯜꯅꯣ? ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯦ꯫
ꯑꯩ ꯀꯤꯕ ꯃꯥꯜꯂꯤꯗ ꯅꯪꯒꯤꯗꯨꯕꯨ ꯑꯩ ꯀꯤꯕꯩꯔꯣ ꯋꯥꯒ ꯏꯉꯥꯡ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯕ ꯀꯤꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏꯀꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯖꯔꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯔꯥ ꯔꯥ ꯔꯤ 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 ꯏꯁꯩꯅꯤꯀꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯅ ꯉꯥꯏꯖꯔꯤꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯗ ꯂꯩꯖꯔꯤꯕꯅꯤ ꯑꯩꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯥꯏꯍꯟꯒꯦ ꯈꯟꯒꯅꯨꯀꯣ ꯍꯨ ꯀꯥꯏꯅ ꯀꯅꯥꯒꯤ ꯍꯨ ꯇꯨꯝꯃꯒ ꯂꯩꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯊꯕꯛꯀ ꯆꯠꯇꯕꯤ ꯍꯨ ꯀꯥꯏꯅ ꯍꯨ ꯊꯛꯄ ꯀꯥꯏꯅ ꯌꯥꯝ ꯍꯥꯎꯕꯩ ꯇꯥꯏꯞꯇꯒ ꯊꯕꯛꯀ ꯆꯠꯇꯕꯤ ꯇꯨꯝꯃ ꯂꯩꯊꯣꯛꯀꯅꯤ ꯁꯦꯡꯕꯁꯦ ꯏꯁꯦ ꯀꯥꯔꯛꯄ ꯅꯨꯄꯤꯒꯤ ꯃꯤꯡ ꯐꯖꯕ ꯑꯝꯇ ꯍꯥꯏꯅꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯊꯣꯜꯂꯒꯦ ꯃꯤ ꯀꯣꯛ ꯉꯥꯎꯗꯅꯕ ꯃꯤꯡ ꯐꯖꯕ ꯑꯝꯇ ꯍꯥꯏꯅꯔꯛꯑꯣꯕ ꯀꯃꯦꯟꯇ ꯀꯣ ꯑꯩ ꯃꯤꯡꯁꯦ ꯃꯤ ꯑꯇꯣꯞꯄꯒ ꯃꯥꯟꯅꯔꯦ ꯑꯗꯨꯅꯅꯦ ꯃꯤ ꯃꯀꯣꯛ ꯉꯥꯎꯅꯔꯦꯕ ꯑꯗꯨꯅ ꯃꯤꯡ ꯐꯖꯕ ꯑꯝꯇ ꯊꯣꯟꯒꯦ ꯇꯧꯕꯅꯤꯗ ꯍꯥꯔꯠ ꯌꯥꯝ ꯅꯥꯏꯗ ꯊꯃꯣꯏ ꯑꯃꯈꯛ ꯄꯥꯟꯕꯁꯦ ꯀꯥꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯊꯨꯕꯗ ꯌꯦꯡꯊꯣꯛꯇ꯭ꯔꯗꯤ ꯁꯤꯕꯅ ꯍꯥꯜꯂꯅꯤ ꯑꯩ ꯊꯃꯣꯏꯁꯦ ꯀꯥꯏꯔꯕ ꯈꯪꯗꯦꯕ ꯌꯥꯝ ꯅꯥꯏꯌꯦꯕ ꯑꯊꯨꯕꯗ ꯑꯝꯇꯪ ꯂꯥꯌꯦꯡꯊꯣꯛꯇ꯭ꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯅꯥꯅꯥ ꯌꯥꯝ ꯅꯨꯡꯁꯤꯃꯜꯂꯦ ꯑꯩꯒꯤ ꯅꯥꯅꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝ ꯂꯩꯁꯤꯀꯣ ꯏꯔꯥꯡ ꯉꯥꯏꯍꯥꯛ ꯇꯧꯕꯅꯤꯗ ꯅꯨꯡꯁꯤꯕꯗ ꯉꯥꯏꯍꯥꯛ ꯑꯣꯏꯅꯖꯕꯅꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯦꯁꯟꯅꯕꯅꯤꯗ ꯅꯥꯅꯥ ꯌꯥꯝ ꯅꯨꯡꯁꯤꯃꯜꯂꯦ ꯑꯩꯒꯤ ꯅꯥꯅꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯅꯥꯅꯥ ꯋꯥꯈꯜ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒ ꯂꯩꯌꯨꯀꯣ ꯑꯩꯒꯤ ꯅꯥꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯈꯜꯂꯒ ꯂꯩꯌꯨꯀꯣ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯑꯇꯣꯞꯄ ꯂꯥꯡꯐꯥꯡ ꯈꯟꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯈꯜꯂꯣ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯇꯣꯡ ꯌꯥꯝ ꯆꯥꯗꯦ ꯅꯣꯏꯁꯤꯗꯤ ꯅꯣꯏꯅ ꯇꯧꯔꯛꯄꯁꯤꯃꯅꯦ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦꯗ ꯄꯨꯟꯗꯧꯒ ꯇꯜꯂꯤꯍꯦ ꯃꯇꯣꯡ ꯅꯥꯏꯕ ꯆꯥꯗꯦꯕ ꯅꯣꯏꯁꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯇꯣꯡ ꯌꯥꯝ ꯆꯥꯗꯦ ꯅꯣꯏꯁꯤꯗꯤ ꯅꯣꯏꯅ ꯇꯧꯔꯛꯄꯁꯤꯃꯅꯦ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦꯗ ꯄꯨꯟꯗꯧꯒ ꯇꯜꯂꯤꯍꯦ ꯃꯇꯣꯡ ꯅꯥꯏꯕ ꯆꯥꯗꯦꯕ ꯅꯣꯏꯁꯦ